ngasisu channel asigi maikei Manipuri horror story mapuduna laksari Tamphagi Laman wari asi hingliba natragana sikhraba kanamataga mari lainajadei ayibigi wokhalna sagasaduna izaba wari amakhangni wari asigi wahi khundada soikilan kiyarbasu miyamna ngakpigani Tamphagi Laman Pabung ima karigino ekhoibu mafam asida pulamliba mafam asida lainingdre yum honglase ima yamskire akhoi kamaina lagiduno mafam asida nungtin numit khidingi akibagi mas oiraba khonjal kiyana ekhoigi thamoida tattana akibu se thingpirari imagi bema ibungo karisu tawroida henjena khalunu isorna tamba ama laksani makhoi mapa mama masasung puna wari sanari khangaudana maimutki madudagi masasungdo amukki hena kibana kappa horai mapana lantern sukhatuna makhoi mai manakta loina sangsilaktuna mainakta punna ikoi koina phamduna sor thabet honai masasingi matauda mapa mamani su tofum khangdana masasingbu sejet kunsin biduna mai lakpa ngairi tanja tuda thongna thilai matamadur angangsing adudi kibana loikhre amuk toiba mamit mamai sejet khumjenduna lainakhre mapan hangi kana oirabano kari tawbu laklibano matamdura hireini ine thabalai ai memsane thung amukta hangdokpiyo karino mata laujage tawbane thabalai nadi kaurakliba khunjel du khangmana tapna hangtuklubadadi memsa oiramduna masasing ado kiba khara phanakhre memsan amuk hairei ine akhuigi mungdo pungmamduna lehore maikhet su amata thiba khangdre aduna maikhet amukta laujage haiduna lakpani thabalaina maikhet masa khara khaidokduna upu amada hapiduna pikhre adugo thabalaina hairei ngasai ngalingeda ari leita yenghobu yadro numidang asida nangdi thangnabu yamna pharine mina numidangda mapan hu thoknadrba matam asida nangi mawung matawne nangu kibu kidrabo asi haiduna memsabu thuna salo asi haiduna memsa su satkre memsan hek sathibaga mutlamba maisu hek lai mai lakpadagidi angangsingdo khara harawnai asumna angangsingdu thabalaina sakhara pijananaba kana honari amadi saksaba loraga tumnanaba phamung sem sarami huisu yamna toina khonglami hui khongmu makholsu mawong amani kappa haikadra khongdo akibu phawi nungsi sitpagi makhol natana misik miraw kholdi amatal takhidre ahingduma wana khangnare nongale mi ayamba magi tofum thokpa mathau mahai mai suba nomba satpa khudimak amata sithadana mipum khudimak kana seli songli thabalaisu awat apanga lingaida kari no haiduna kuisen jenduna lainana bu honari numidangdadi migida hangwa satpa ngamloi haiduna asum tawbana numit tarakle imung ayambado tumin lainakre numit pi hekta rabdi laikai duda mi ayamba kinaduna thong thonaw lonsinaduna laine haina numidangi pung taruk teret mu tarak matamni hawraklani matagum magi mafam jabi yengnaduna lainakre khangaude akibagi mas oiraba khonjal nungshiki sagum amadi inin ikhol khanghaudana maigei khuding haurai ngayaki matungda dongdang pokpak akibagi mas oiraba makholna nakhong singja yeina tarai karino tawriba mataw sibo asumna kyam kuina naiduna leiragadrubsano khali thabalai masasingbu sejet koladuna
ꯑꯁꯨꯝ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯂꯒ ꯃꯈꯣꯟ ꯁꯦꯡꯕ ꯍꯦꯜꯂꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯂꯝꯕꯤ ꯁꯣꯔꯣꯛ ꯄꯨꯝꯁꯤꯛ ꯆꯤꯛꯂꯦ꯫ ꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯦ, ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯦꯡꯂꯕꯤ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯟ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯕꯜ ꯂꯩꯒꯤ ꯊꯣꯡꯗ ꯀꯟꯅ ꯏꯜꯂꯛꯄꯒꯤ ꯁꯥꯎꯟ ꯇꯥꯔꯛꯏ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯎ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯊꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯂꯩꯒꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯡ ꯍꯥꯡꯉꯨ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯊꯨꯅ ꯍꯥꯡꯉꯨ꯫ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ꯫ ꯊꯥꯕꯜꯂꯩꯅ ꯂꯟꯇꯟ ꯊꯥꯎꯃꯩ ꯆꯨꯈꯠꯇꯨꯅ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯅꯈꯨꯠ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯜꯂꯨ꯫ ꯃꯄꯥꯟꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯃꯈꯣꯜ ꯇꯥꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯊꯣꯡ ꯍꯥꯡꯗꯅ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯅꯍꯥꯔꯣꯜ ꯄꯨꯝꯅꯃꯛ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯤꯐꯝ ꯑꯃ ꯑꯊꯨꯕꯗ ꯐꯝꯈꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯑꯣꯡ ꯃꯇꯧꯒꯤ ꯌꯥꯐꯝ ꯀꯌꯥꯁꯤꯡ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯄꯨꯖꯥ ꯇꯧꯔꯒ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯅꯈꯤ꯫ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯑꯃꯗꯤ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯩ, ꯉꯥꯡꯅꯩ꯫ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯑꯊꯨꯕꯗ ꯇꯣꯛꯄꯤꯌꯨ, ꯇꯧꯕꯤꯒꯅꯨ, ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯤꯛꯇꯛ ꯇꯧꯕ, ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯐꯖꯕ, ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯀꯌꯥꯒꯤ ꯐꯣꯇꯣꯁꯨ ꯊꯦꯠꯄ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯁꯨ ꯀ꯭ꯔꯤꯛ ꯏꯅꯅ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯗꯣꯟ ꯃꯈꯣꯜꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ, ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯔꯨ ꯅꯨꯡꯁꯤꯠꯅ ꯄꯨꯝꯃꯝ ꯃꯝꯕ ꯃꯈꯩ ꯇꯧꯔꯝꯂꯒ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯏꯄꯥ ꯄꯥꯈꯠꯅꯩ꯫ ꯄꯨꯛꯅꯤꯡ ꯉꯥꯏꯍꯥꯛ ꯐꯥꯊꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯛꯏ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗꯕꯤ, ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯤ ꯃꯃꯥꯡꯒꯤ ꯏꯕꯣꯆꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯒꯤ ꯑꯇꯃꯥꯅ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ, ꯌꯦꯡꯉꯨ, ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯗ ꯐꯠꯇ꯭ꯔꯕ ꯃꯤꯐꯠꯇ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯃꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯇꯥꯏ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ꯫ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯈꯨꯔꯥ ꯀꯨꯟꯗꯨꯝ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯣꯟꯗꯨꯝꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ, ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯂꯩꯀꯥꯏꯁꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯊꯛꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕ ꯕꯨꯠꯀ ꯁꯥꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯃꯍꯥꯛ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯗꯁꯥ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯅꯣ ꯊꯥꯗꯨꯅ ꯃꯥꯕꯨ ꯑꯊꯨꯕꯗ ꯀꯧꯗꯨꯅ ꯊꯨꯅꯃꯛ ꯌꯦꯡꯍꯧꯕ ꯐꯩꯀꯣ꯫ ꯑꯁꯤ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯜꯂꯦ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ ꯈꯜꯂꯤ꯫ ꯑꯊꯨꯕꯗ ꯌꯦꯡꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯂꯩꯈꯤꯗꯕꯤ ꯇꯝꯐꯥꯒꯤ ꯁꯥꯌꯣꯟ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯤꯔꯝꯂꯦꯟꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯃꯨꯛꯇꯪ ꯐꯖꯤꯟꯍꯟꯅꯅꯕ ꯑꯈꯪ ꯑꯍꯩ ꯃꯥꯏꯕꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯨꯞꯅ
ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯊꯤꯕ ꯑꯣꯏꯅ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯗꯪ ꯆꯦꯟ ꯆꯣꯡꯅꯕ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯌꯥꯊꯪ ꯄꯤꯕꯤꯔꯦ꯫ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯌꯨꯝꯗ ꯉꯟꯇꯥ ꯆꯪꯅꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯅꯔꯝꯃꯤ, ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯈꯪꯍꯧꯗꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯀꯤꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯁꯞꯗ꯭ꯔ ꯀꯌꯥꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡ ꯇꯧꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯍꯪꯅꯩ꯫ ꯇꯣꯝꯕꯤ ꯃꯈꯣꯏꯒꯤꯗꯤ ꯀꯔꯝꯅ ꯇꯧꯔꯤ? ꯔꯤꯡ ꯆꯠꯂꯒ ꯐꯣꯟꯗꯤ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯂꯣ? ꯑꯃꯗ ꯑꯃꯨꯛ ꯇꯧꯏ, ꯑꯃꯗ ꯑꯃꯨꯛ ꯇꯧꯏ, ꯀꯅꯥꯃꯠꯇ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ, ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯐꯣꯟ ꯇꯧꯔꯨꯔꯤꯕꯅꯣ? ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯤꯕ ꯇꯟꯗꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯉꯪꯉꯝꯃꯤ, ꯃꯇꯝꯁꯦ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯅꯦ ꯐꯥꯒꯤꯔ ꯁꯤꯕꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯃꯤ ꯀꯅꯥꯝꯇ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯅꯕ ꯃꯇꯝ ꯅꯠꯇꯦ, ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ? ꯃꯇꯩ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯈꯠꯅꯩ꯫ ꯌꯥꯔꯦ ꯇꯣꯛꯂꯣ, ꯅꯪꯁꯨ ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯍꯩ ꯑꯄꯥꯒ ꯁꯥꯔꯗꯅ꯫ ꯍꯩꯅꯔꯤꯉꯩ ꯇꯥꯜꯂ ꯑꯁꯤꯗ ꯁꯣꯡꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯁꯥꯎꯅꯔꯤꯕꯅꯣ? ꯈꯠꯅꯒꯅꯨ, ꯅꯈꯣꯏ ꯈꯠꯅꯕ ꯌꯥꯗꯦ꯫ ꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯧ, ꯈꯟꯅꯕꯅ ꯋꯥ ꯊꯣꯛꯄꯅꯤ꯫ ꯃꯨꯟꯅ ꯈꯟꯅꯧ, ꯃꯨꯟꯅ ꯇꯥꯅꯧ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ, ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯆꯤꯛꯅ ꯂꯩꯖꯔꯝ ꯂꯩꯀꯥꯏꯁꯤꯕꯨ ꯑꯋꯥꯕ ꯑꯃꯗꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯍꯜꯂꯤꯕꯅꯣ? ꯃꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯨ, ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ, ꯋꯥꯔꯧꯕꯤꯅꯨ꯫ ꯅꯈꯣꯏ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯑꯁꯨꯛ ꯊꯨꯅ? ꯅꯤꯡꯁꯤꯡꯉꯨ, ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯃꯤꯌꯥ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ, ꯑꯗꯨꯒ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯨꯄꯤ ꯇꯝꯐꯥꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯆꯔꯛꯄ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏ ꯈꯔꯅ ꯑꯩꯕꯨ ꯂꯝꯕꯤꯗ ꯊꯠꯂꯒ ꯃꯤꯌꯥ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯆꯜꯅꯤ꯫ ꯑꯗꯨꯅ ꯋꯥꯠꯂꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯊꯪ ꯌꯦꯡꯉꯨ ꯅꯈꯣꯏ ꯅꯃꯤꯠ ꯊꯤꯠꯅ꯫ ꯇꯥꯎ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎꯀꯣ, ꯌꯦꯡꯉꯨꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯅ ꯅꯍꯥꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯝꯐꯥꯅꯤꯀꯣ꯫ ꯑꯩ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯒꯦ, ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯪ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕꯤꯔꯝꯃꯨ꯫ ꯇꯝꯐꯥꯅ, ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕ ꯃꯔꯝꯅ ꯁꯨꯇꯤ ꯅꯨꯃꯤꯠꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯂꯒꯅꯤ ꯈꯟꯖꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯍꯧꯕ ꯎꯖꯥꯎ ꯄꯥꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯃꯥꯟꯅꯕꯤ ꯏꯕꯦꯅꯤ ꯍꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯠꯇ꯭ꯔꯕ ꯃꯤꯐꯠꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯒꯟꯕ ꯇꯣꯝꯆꯧ, ꯇꯣꯂꯦꯟ, ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯈꯣꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯑꯩꯕꯨ ꯊꯠꯂꯒ ꯃꯈꯣꯏꯅ ꯏꯃꯤꯠ ꯄꯨꯟꯁꯤꯜꯂꯦ, ꯆꯤꯟꯕꯥꯟ ꯃꯦꯟꯁꯤꯜꯂꯤ ꯑꯃꯁꯨꯡ ꯈꯣꯡꯈꯨꯠ ꯂꯣꯏꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯕ ꯃꯈꯩ ꯇꯨꯔꯦꯟ ꯃꯄꯥꯟ ꯇꯥꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯍꯟꯖꯤꯟ꯫ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯥꯡꯒꯜ ꯁꯣꯜꯂꯤꯕꯤ ꯑꯩꯕꯨꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯈꯣꯏ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯤꯆꯦꯁꯦ ꯊꯣꯛꯀꯦ ꯀꯟꯅ ꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯅ ꯀꯣꯏꯂꯦꯡ ꯂꯦꯡꯕꯗ ꯈꯔ ꯂꯨꯕ ꯀꯣꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯑꯩꯍꯥꯛ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯟꯈꯤ, ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ꯫
ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯉꯝꯂꯔꯣꯏ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯂꯣꯏꯗ꯭ꯔꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯊꯥ ꯀꯌꯥꯅꯣ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯣꯠꯅꯔꯛꯄ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯣꯝꯆꯧꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯌꯦꯡꯉꯨ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯔꯤ ꯄꯥꯎ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯕꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯥꯐꯨ ꯀꯜꯂꯕ ꯎ ꯋꯥ ꯌꯨꯝ ꯇꯦꯛꯄ ꯃꯈꯜ ꯀꯌꯥꯒꯤ ꯏꯄꯣꯝ ꯏꯅꯤꯜ ꯃꯥꯏꯀꯩ ꯀꯌꯥꯗ ꯉꯪꯗꯨꯅ ꯃꯥꯂꯦꯝꯁꯦ ꯃꯥꯡꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯑꯀꯤꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯋꯥꯅ ꯈꯥꯡꯅꯔꯝꯃꯤ꯫ ꯏꯃꯨꯡ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯄꯨꯝꯕ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯈꯥꯡꯅꯈꯤ꯫ ꯎꯁꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯣꯝꯆꯧ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯇꯣꯂꯦꯟ, ꯆꯟꯗ꯭ꯔ ꯑꯃꯗꯤ ꯈꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯅꯥꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃꯅꯒ ꯅꯥꯔꯒ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯑꯍꯥꯟꯕꯗ ꯇꯝꯐꯥꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯇꯣꯝꯆꯧ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯇꯣꯂꯦꯟ, ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯈꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯋꯥ ꯁꯛꯂꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ, ꯑꯁꯨꯝꯅ ꯌꯨꯝ ꯌꯨꯝꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯂꯩꯕ ꯑꯋꯥꯠ ꯑꯄꯥ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯤ꯫ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯈꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯍꯤꯡ ꯑꯁꯤꯃ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯔꯛꯇ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯇꯣꯂꯦꯟꯗꯣ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯔꯥꯡꯅ ꯇꯣꯝꯆꯧ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯇꯣꯂꯦꯟ꯫ ꯀꯝꯗꯧꯅꯤ? ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡ ꯃꯁꯥꯅ ꯊꯨꯖꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯤ ꯑꯌꯥꯝꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ, ꯉꯥꯡꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯔꯨꯕꯗ ꯆꯟꯗ꯭ꯔꯒ ꯈꯣꯝꯕꯒꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯃꯤꯌꯥꯝꯗ ꯍꯦꯛ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯗ, ꯎꯄꯥꯏ ꯀꯔꯤ ꯂꯩ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯈꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯀꯅꯥꯗꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯛꯀꯗꯒꯦ? ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ ꯃꯔꯨꯞ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜꯗ ꯀꯤꯕ ꯈꯔ ꯐꯅꯕ ꯌꯨ ꯊꯛꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯂꯝꯃꯤ꯫ ꯐꯅ ꯌꯥꯝꯅ ꯊꯛꯆꯤꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯄꯨꯡꯀꯞꯇ ꯀꯞꯅꯩ꯫ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯝꯗꯧꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ? ꯊꯛꯄ ꯆꯥꯕ ꯃꯈꯩ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯝꯐꯥꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯅ ꯀꯞꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯂꯤ꯫ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯌꯣ꯫ ꯇꯝꯐꯥ ꯏꯕꯦꯝꯃ, ꯅꯐꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜꯁꯤꯡꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯅꯍꯥꯛꯅ ꯀꯟꯕꯤꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯀꯟꯕꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ, ꯆꯟꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯀꯤ ꯈꯟꯕꯤꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯐꯝꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯐꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯌꯥꯗꯕ ꯃꯈꯩ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯐꯨꯜꯅ ꯄꯤꯛ ꯊꯟꯅ ꯁꯪꯗꯨꯅ
ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯦꯛ ꯄꯥꯡꯊꯣꯛꯀꯦ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯇꯝꯐꯥꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ꯫ ꯃꯃꯤ ꯁꯥꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯁꯛꯐꯝ ꯑꯗꯣ ꯁꯦꯡꯐꯥꯠꯇꯅ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯈꯔ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯤꯕꯅꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯋꯥꯏꯁꯝ ꯆꯞ ꯆꯞ ꯌꯨꯡꯅꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯁꯥꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯦꯜꯂꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯧꯕ ꯃꯈꯣꯜꯗ ꯅꯣꯛꯂꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯁꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯛ ꯇꯝꯊꯤꯅ ꯃꯤꯌꯥꯊꯤꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯟꯅ ꯄꯨꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤ꯫ ꯇꯝꯐꯥꯒꯤ ꯃꯌꯥꯒꯤ ꯁꯛꯇꯤꯅ ꯊꯨꯅ ꯌꯥꯡꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯨꯠ ꯊꯥꯗꯩ꯫ ꯃꯤꯌꯥꯝꯅ ꯎꯔꯕꯗꯤ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯈꯣꯝꯕ ꯈꯛꯇꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯆꯟꯗ꯭ꯔꯒ ꯈꯣꯝꯕꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯄꯨꯞ ꯊꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯃꯤꯌꯥꯝ ꯌꯦꯡꯅꯩ ꯉꯪꯅꯩ ꯃꯐꯝ ꯈꯨꯗꯤꯡ꯫ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯅꯤꯃꯛ ꯀꯛꯊꯠꯂꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯈꯤ꯫ ꯄꯨꯡꯃꯝ ꯃꯝꯈꯤ꯫ ꯃꯌꯥꯝꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯨꯠ ꯌꯦꯠ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤ꯫ ꯃꯁꯛ ꯃꯆꯨꯁꯨ ꯎꯗꯦ ꯀꯔꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯀꯛꯈ꯭ꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ, ꯃꯝꯁꯤꯜꯂꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡꯃꯝ ꯃꯝꯂꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯄꯨꯡꯉꯥꯜ ꯉꯥꯜꯂꯗꯨꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯇꯣꯛꯈꯤꯕ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄꯅ ꯊꯥꯅꯈꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ? ꯉꯥꯡꯅꯔꯤꯉꯩ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯈꯣꯝꯕ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯑꯃꯗꯤ ꯃꯈꯨꯠ ꯌꯦꯠ ꯀꯛꯈꯤꯕꯒꯤ ꯏꯅ ꯆꯣꯠꯂꯕ ꯁꯣꯛꯊꯔꯕ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯈꯣꯝꯕ ꯑꯅꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯣꯟꯊꯥꯡꯅꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯏ꯫ "ꯃꯤꯌꯥꯝ ꯄꯨꯝꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯍꯤꯡꯅ ꯂꯩꯕ ꯐꯪꯖꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯔꯒꯗꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤ ꯑꯁꯤ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯍꯩꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯆꯟꯅꯨꯄꯤ ꯇꯝꯐꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯈꯨꯔꯥꯏ ꯏꯕꯣꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯔꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯋꯥꯏꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯀꯥꯏꯗ ꯑꯀꯤꯕ ꯄꯣꯛꯏꯕ, ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯅ ꯇꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯣꯡꯂꯛꯂꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯊꯥꯔꯛꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯃꯔꯤ, ꯇꯣꯝꯆꯧꯒ ꯇꯣꯂꯦꯟꯒꯗꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠ ꯌꯦꯠ ꯊꯥꯡꯅ ꯀꯛꯇꯨꯅ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯏꯁꯥ ꯏꯁꯥꯅ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯌꯥꯖꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯈꯨꯠ ꯑꯀꯛꯄ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯨꯔꯣ꯫ ꯊꯨꯅ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ, ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯅꯔꯛꯏ꯫ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯝꯕꯅ ꯐꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯂꯩꯒꯤ ꯏꯃꯨꯡꯁꯨ ꯅꯍꯥꯟꯃꯈꯩ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯗꯨꯁꯨ ꯀꯣꯛꯆꯗꯨꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯔꯥ ꯁꯤꯠꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫